ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯁꯤꯡ ꯐꯠꯇꯕꯤ ꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯔꯤꯛꯊꯥ ꯃꯁꯤꯡ ꯌꯥꯝꯅ ꯐꯠꯇꯕ, ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯃꯧ ꯑꯃꯈꯛꯅꯤ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯃꯅꯦꯝꯕꯣꯛꯇ ꯊꯧꯗꯥꯗꯨꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯅ ꯃꯅꯦꯝꯕꯣꯛ ꯇꯣꯝꯕꯤ ꯁꯅꯥꯗ ꯂꯥꯎꯏ, "ꯍꯣꯏ ꯏꯃꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯝꯇ ꯆꯪꯉꯛꯑꯣ, ꯊꯨꯅ ꯆꯪꯉꯛꯎꯀꯣ." ꯇꯣꯝꯕꯤ ꯁꯅꯥ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯖꯩ, "ꯃꯆꯤꯜ ꯑꯁꯤ ꯍꯦꯛ ꯊꯨꯒꯥꯏꯕ, ꯑꯁꯨꯛ ꯌꯥꯝꯅ ꯎꯔꯥꯎ ꯊꯔꯥꯎꯕ ꯄꯥꯝꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯃꯔꯤꯅ ꯃꯔꯣꯜ ꯑꯃ ꯇꯜꯂꯤꯕ, ꯃꯆꯤꯟꯅ ꯀꯜꯂꯤꯕ꯫ ꯃꯥꯅ ꯑꯩ ꯀꯧꯔꯛꯂꯤꯕꯁꯤꯁꯨ ꯊꯧꯗꯥꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯋꯥꯡꯂꯦ꯫ ꯃꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ, ꯀꯥꯟꯅꯗꯦ꯫ ꯇꯣꯝꯕꯤ ꯁꯅꯥ, ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯊꯥꯔꯤꯛꯊꯥꯅ, "ꯍꯣ ꯍꯅꯨꯕꯤ, ꯅꯅꯥꯗꯨ ꯄꯪꯂꯕꯣ? ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯂꯥꯛꯑꯣꯅ ꯀꯧꯔꯤꯕꯁꯦ꯫ ꯑꯃꯨꯛ ꯀꯧꯕꯗꯒ ꯁꯠ ꯂꯥꯛꯄꯤꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯕꯨ ꯁꯤꯔꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯥ ꯇꯥꯊꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯦ? ꯅꯣꯡꯉꯥꯟꯕꯒ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯁꯤꯕꯣ? ꯎꯔꯥꯎ ꯊꯔꯥꯎꯅꯕꯗꯤ ꯀꯅꯥꯅ ꯁꯤꯟꯕꯒꯦ? ꯍꯥ? ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯗꯕ ꯅꯅꯥꯗꯣ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯀꯛꯊꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ." "ꯍꯦꯔꯥ ꯏꯃꯧ ꯏꯕꯦꯝꯃ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯃꯥꯅꯤꯅꯦ, ꯅꯅꯦꯝꯕꯣꯛ." ꯇꯣꯝꯕꯤ ꯁꯅꯥ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯊꯥꯔꯤꯛꯊꯥꯅ ꯐꯃꯨꯡꯒꯤ ꯅꯥꯀꯜꯗ ꯃꯍꯥꯛꯅ ꯊꯝꯂꯤꯕ, ꯃꯍꯥꯛꯅ ꯁꯦꯠꯅ ꯆꯥꯅꯕꯒꯤ ꯑꯃꯣꯠꯄ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏ, "ꯇꯨ, ꯁꯤꯗ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯐꯤꯁꯤꯡꯁꯦ ꯏꯃꯥꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯔꯨꯆꯣ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯁꯨꯍꯧꯔꯕꯗꯤ ꯍꯣꯔꯦꯟ ꯉꯟꯇꯥꯅ ꯀꯪꯒꯅꯤ꯫ ꯏꯃꯥ, ꯊꯨꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯔꯨꯆꯣ." ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕ? ꯑꯃꯨꯛꯇꯒ ꯍꯥꯏꯌꯨꯅꯦ꯫ ꯍꯩ, ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯒꯦ? ꯍꯥ? ꯄꯪꯌꯥꯗ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯑꯩꯁꯤꯕꯣ? ꯀꯩꯅꯣꯗ, ꯂꯩꯃꯤꯟꯅꯕꯒꯤ ꯑꯗꯨ ꯑꯩꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯋꯥꯐꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ." "ꯀꯔꯤꯒꯤ ꯋꯥꯐꯩ? ꯀꯔꯤꯒꯤ ꯋꯥꯐꯩꯅꯣ? ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯅꯦ꯫ ꯑꯉꯥꯡꯒꯨꯝꯅ ꯈꯜꯂꯤꯅꯦ ꯑꯩꯁꯦ꯫ ꯇꯧꯅꯨ ꯇꯧꯅꯨ, ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯔꯥ ꯑꯃ ꯄꯥꯏꯔꯒ ꯋꯥꯏ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯇꯩꯅꯤꯡꯗꯦꯅꯦ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯧꯅꯣ? ꯍꯩꯃꯥ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯗꯦ꯫ ꯏꯃꯥꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯍꯩ ꯍꯅꯨꯕꯤ, ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯍꯥꯏꯕꯗꯗꯤ ꯉꯝꯃꯤꯒ ꯉꯝꯗꯦꯒ, ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯕꯨ ꯂꯣꯟꯅ ꯌꯦꯡꯁꯤꯜꯂꯝꯂꯤꯕ." "ꯍꯣꯏ ꯏꯕꯦꯝꯃ, ꯁꯪꯖꯗꯦ꯫ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯦꯗꯅ ꯑꯩꯅ ꯌꯦꯡꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯍꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯂꯩꯗꯨꯅ ꯐꯝꯖꯥ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯀꯅꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯣ? ꯍꯥꯏꯌꯨ, ꯃꯗꯨ ꯀꯅꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯣ? ꯃꯗꯨ ꯈꯪꯅ ꯆꯠꯂꯨ, ꯃꯗꯨ ꯈꯪꯅꯅꯦ ꯋꯥ ꯉꯥꯡꯉꯨ." ꯇꯣꯝꯕꯤ ꯁꯅꯥ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯦ, ꯃꯈꯥ ꯇꯥꯅ ꯍꯥꯏ, "ꯅꯄꯥꯝ ꯂꯝꯗꯝ ꯑꯗꯨꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯔ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕꯗꯣ ꯇꯧꯒꯅꯨ꯫ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯅꯤꯔꯒ ꯆꯥꯈꯤꯕ ꯂꯩꯇꯦ꯫ ꯍꯣ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯣꯝꯅ ꯍꯥꯕꯤꯔꯤꯕꯗꯣ ꯁꯦ ꯏꯄꯥꯝꯗꯒꯤꯅꯦ ꯏꯃꯥꯒ ꯏꯄꯥꯒꯅ ꯃꯆꯥꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯎꯟꯕꯤꯔꯛꯈꯤꯕ ꯑꯎꯜꯂꯧꯗꯣ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯐꯧꯆꯦꯡꯅꯤ꯫ ꯃꯁꯤ ꯏꯃꯥꯗꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯆꯠꯈ꯭ꯔꯣꯅ ꯑꯗꯨꯗꯤ, ꯆꯠꯈ꯭ꯔꯣ, ꯂꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣꯅ꯫ ꯏꯆꯥꯒꯅꯦ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯍꯧꯒꯦ." "ꯑꯦ, ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯠꯆꯒꯗꯧꯔꯤꯕ? ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯦ ꯈꯠꯅꯅꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯕꯨ ꯈꯠꯅꯕ ꯀꯌꯥꯃꯨꯛ ꯌꯥꯝ ꯄꯥꯝꯕꯒꯦ? ꯍꯣꯏ, ꯑꯩꯈꯣꯏꯗꯤꯅꯦ ꯃꯤ ꯑꯔꯦꯝꯕꯒ ꯑꯣꯟꯁꯤꯟꯅꯕ ꯁꯪꯖꯗꯤꯌꯦ." "ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ꯫ ꯂꯩꯔꯤꯕ ꯑꯃꯣꯠꯄ ꯐꯤꯁꯤꯡ ꯑꯁꯦ ꯃꯁꯤ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯣ, ꯐꯠꯕ ꯁꯨꯗꯣ, ꯑꯗꯨꯒ ꯆꯥꯛꯁꯨ ꯊꯨꯅ ꯊꯣꯡꯉꯨ ꯂꯥꯎ." ꯇꯣꯝꯕꯤ ꯁꯅꯥ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯩꯔꯤꯕ ꯐꯤꯁꯤꯡꯗꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯊꯥꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ "ꯍꯅꯨꯕꯤꯁꯦ, ꯑꯩ ꯀꯤꯕꯨꯗꯤ ꯀꯤꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯕꯨꯗꯤ ꯀꯤꯗꯕ ꯌꯥꯔꯤꯕ꯭ꯔꯥꯗꯣ? ꯃꯊꯤꯕꯣꯡ ꯆꯥꯕ ꯐꯪꯖꯔꯤꯕꯁꯦ ꯃꯕꯦꯝꯃ ꯑꯩ ꯂꯩꯕꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯔꯟ ꯆꯥꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯁꯤꯡ ꯑꯁꯦ ꯇꯧꯖꯔꯨꯒꯅꯤ? ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨ ꯂꯩꯊꯣꯛꯀꯅꯤ꯫ ꯀꯥꯟꯅꯗꯦ,
ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯍꯤꯞꯊꯩ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯁꯅꯥ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯀꯔꯤꯒꯤ ꯐꯤ ꯁꯨꯕ ꯑꯩꯁꯤꯕꯨ ꯃꯥꯒꯤ ꯐꯤ ꯁꯨꯅꯅꯕ ꯂꯩꯕ ꯑꯋꯟ ꯃꯤꯅꯥꯏꯔ ꯑꯩꯅ ꯁꯨꯝ ꯇꯧꯕꯤꯕꯁꯤꯗꯅꯦ ꯑꯩꯁꯤꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯜꯂꯛꯇ꯭ꯔꯦ ꯃꯁꯥꯅ ꯁꯦꯠꯄ ꯐꯤꯕꯨ ꯍꯦꯛ ꯁꯨꯅꯤꯡꯂꯛꯇꯦ ꯍꯥꯏ ꯋꯥꯅꯤ ꯃꯍꯥꯛ ꯐꯠꯇꯕ ꯅꯨꯄꯤꯅꯤꯀꯣ ꯐꯩ ꯑꯩ ꯇꯣꯝꯕꯤ ꯁꯅꯥꯅꯤ ꯅꯪꯇꯅꯗꯤ ꯉꯝꯃꯟꯈ꯭ꯔꯔꯣꯏꯀꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣꯕ ꯃꯐꯤ ꯑꯁꯦ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯀꯦꯕ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯩ ꯃꯩꯈꯦꯠ ꯑꯃ ꯇꯧꯗꯨꯅ ꯐꯤꯗꯨꯕꯨ ꯃꯩ ꯊꯥꯕ ꯍꯧꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯊꯥꯒꯦ ꯇꯨꯝꯅꯕ ꯊꯥꯒꯦ ꯂꯣꯏꯅ ꯊꯥꯒꯦꯕ ꯉꯁꯤ ꯃꯩ ꯊꯥꯔꯒ ꯐꯒꯗꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨ ꯃꯩ ꯊꯥꯔꯤ ꯃꯩꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯥꯛꯂꯝꯃꯤ ꯃꯩ ꯆꯥꯛꯄꯤ ꯃꯅꯝꯗꯨ ꯏꯃꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨꯗ ꯍꯦꯛ ꯌꯩꯔꯔꯦ ꯃꯅꯥꯇꯣꯟꯗꯨ ꯁꯨꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯆꯤꯡꯈꯠꯇꯨꯅ ꯃꯅꯝꯁꯤꯕꯨ ꯑꯩꯕꯨ ꯀꯥꯊꯤ ꯃꯅꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯀꯔꯤꯅꯣꯅꯦ ꯐꯤ ꯃꯩꯒ ꯆꯥꯛꯄ ꯖꯥꯠꯂꯅꯦ ꯃꯅꯝꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ ꯑꯩꯕꯨ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯃꯃꯥꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯂꯥꯎꯏ ꯀꯩꯅꯣ ꯃꯅꯝ ꯑꯁꯤꯕꯣ ꯀꯔꯤ ꯃꯩ ꯆꯥꯛꯄ ꯌꯥꯎꯔꯕꯒꯦ ꯃꯅꯝꯁꯤꯅ ꯏꯃꯨꯡꯁꯤ ꯂꯣꯏꯔꯦ ꯍꯅꯨꯕꯤ ꯅꯪꯅ ꯃꯩ ꯊꯥꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯊꯥꯔꯤꯛꯊꯥꯅ ꯃꯁꯤ ꯀꯥꯟꯅꯔꯣꯏ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯊꯥꯔꯤꯛꯊꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡꯅ ꯌꯦꯡꯂꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯐꯤ ꯃꯩ ꯆꯥꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯪꯒꯣꯜ ꯗꯥꯔꯤ ꯑꯗꯨꯗꯅ ꯇꯣꯝꯕꯤ ꯁꯅꯥꯅ ꯐꯝꯂꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯐꯝꯂꯤ ꯊꯥꯔꯤꯛꯊꯥꯅ ꯑꯩꯒꯤ ꯐꯤꯅꯤꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯐꯤꯁꯤꯡꯁꯤ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯗꯥꯔꯤꯗ ꯐꯝꯂꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯐꯤꯁꯤꯕꯨ ꯀꯅꯥꯅ ꯃꯩ ꯊꯥꯕ ꯍꯧꯅꯒꯦ ꯇꯣꯝꯕꯤ ꯁꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯁꯥꯅ ꯁꯦꯠꯆꯕ ꯐꯤꯕꯨ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯄꯩꯁꯤꯜꯂꯒ ꯊꯝꯕꯗꯣ ꯋꯥꯏ ꯆꯤꯟꯅꯤꯡꯉꯥꯏꯅꯤ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅ ꯐꯩ ꯍꯥꯏꯗꯅ ꯏꯃꯥꯅ ꯊꯥꯗꯣꯛꯄꯅꯤ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯕꯒꯦꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯐꯤꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯄ ꯍꯦ ꯍꯅꯨꯕꯤ ꯂꯋꯥꯏ ꯅꯨꯄꯤ ꯄꯣꯛꯄꯗꯒꯤ ꯅꯪꯅ ꯁꯦꯠꯄ ꯐꯪꯖꯔꯛꯇ꯭ꯔꯤꯕ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯦ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯗꯨꯛ ꯁꯥꯎꯒꯗꯣꯏꯅꯣ ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤꯗꯣ ꯅꯠꯇꯦꯅꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯇꯤꯡꯊꯣꯛꯄ ꯃꯈꯩ ꯁꯥꯎꯔꯤꯕꯗꯨꯕꯨ ꯅꯄꯥꯝꯗꯒꯤ ꯐꯤ ꯈꯔ ꯑꯁꯤꯇꯃꯛ ꯎꯠꯂꯛꯄꯔꯅꯦ ꯊꯥꯔꯤꯛꯊꯥꯅ ꯃꯈꯣꯏ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯟꯗꯨꯅ ꯂꯥꯎꯔꯤ ꯅꯕꯦꯝꯃ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯎꯄꯨ ꯄꯤꯛ ꯊꯟꯕ 2-3 ꯂꯩꯔꯤ ꯅꯠꯇꯦ ꯏꯃꯥꯒꯤꯁꯤꯕꯨ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯛꯏꯕ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯄꯥꯝꯖꯗꯦ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯐꯤ ꯐꯅꯦꯛ ꯈꯔꯁꯤꯗ ꯃꯤꯇꯥꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯆꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯄꯨ ꯅꯪꯅ ꯃꯩ ꯊꯥꯗꯣꯛꯂꯤꯕ ꯄꯥꯝꯕꯒꯤ ꯅꯠꯇꯕ꯭ꯔꯥ ꯍꯦ ꯍꯅꯨꯕꯤ ꯑꯍꯟꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ ꯃꯗꯨ ꯑꯣꯏꯅ ꯁꯦꯠꯂꯨ ꯃꯣꯠꯂꯕ ꯀꯥꯟꯗ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯣ ꯏꯃꯥꯅꯦ ꯃꯩ ꯊꯥꯗꯣꯛꯄꯤꯒꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯉꯁꯤꯅꯦ ꯅꯁꯥ ꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯁꯤꯗꯅ ꯐꯣꯏꯗꯠꯀꯅꯤꯀꯣ ꯈꯜꯂꯨꯔꯒ ꯃꯁꯤ ꯐꯣꯏꯔꯒꯦꯗ ꯃꯁꯤꯗ ꯇꯣꯝꯕꯤ ꯁꯅꯥ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯅꯪꯗ ꯅꯠꯇꯦ ꯅꯈꯨꯠ ꯄꯥꯜꯂꯤꯕꯁꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯃꯤꯅꯤ ꯃꯁꯤ ꯅꯪ ꯈꯛ ꯀꯥꯎꯒꯅꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤꯗꯤ ꯆꯠꯂꯨ ꯅꯌꯨꯝ ꯑꯗꯨꯗꯗꯤ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯂꯣꯏꯔꯦꯅꯦꯁꯦ ꯕꯦꯝꯃ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯒꯨꯝꯕꯗꯗꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯔꯣꯏꯀꯣ ꯑꯩ ꯐꯪꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ ꯍꯦꯂꯨꯋꯥꯎꯕꯤ ꯅꯪꯅ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯇꯜꯂꯦ ꯑꯩ ꯉꯝꯃꯣꯏꯌꯦ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗꯤ ꯑꯩꯒꯤꯅꯤ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯁꯥꯖꯈꯤꯕ ꯆꯠꯄꯤꯈ꯭ꯔꯣ ꯏꯪꯅ ꯆꯤꯛꯅꯅꯦ ꯑꯩ ꯑꯃꯨꯛꯇ ꯂꯩꯖꯧꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯆꯠꯂꯣꯏ ꯀꯔꯤ ꯆꯠꯇꯣꯏꯕ ꯑꯩꯗꯤ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏꯌꯦ ꯌꯦꯡꯉꯨ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ ꯅꯪ ꯇꯣꯝꯕꯤ ꯁꯅꯥ ꯌꯦꯅꯈꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯣ ꯂꯣꯏꯅ ꯆꯥꯛꯂꯦꯅ ꯇꯧꯔꯤꯕꯁꯤꯁꯨ ꯇꯥꯡꯒꯣꯏ ꯂꯣꯏꯅ ꯑꯣꯜꯂꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯩꯈꯤꯕ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯗꯨꯅꯦꯃꯤ ꯈꯪꯒꯅꯤ ꯍꯅꯨꯕꯤꯗ ꯅꯪꯒꯤꯁꯨ ꯑꯩꯅ ꯃꯩ ꯊꯥꯒꯅꯤ ꯅꯪ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯕ꯭ꯔꯗꯣ ꯂꯩꯀꯥꯏꯗꯒꯤ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯆꯥꯎꯕꯤꯇꯣꯟ ꯆꯪꯂꯛꯏ ꯆꯥꯎꯕꯤꯇꯣꯟꯅ
ꯊꯥꯔꯤꯛꯊꯥꯕꯨ ꯀꯧꯏ꯫ ꯊꯥꯔꯤꯛꯊꯥ, ꯏꯆꯦ ꯂꯥꯛꯏꯌꯦ, ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯆꯥꯎꯕꯤꯇꯣꯟ ꯏꯃꯨꯡꯗ ꯆꯪꯉꯤ, ꯊꯥꯔꯤꯛꯊꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ꯫ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ? ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ. ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯗ ꯅꯁꯛꯇꯣ ꯌꯦꯡꯕꯗ ꯌꯥꯗꯦꯕ. ꯍꯣꯏ ꯏꯆꯦ, ꯏꯁꯥ ꯉꯝꯗꯕꯒꯤ ꯅꯠꯇꯦ, ꯑꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯒꯠꯄ ꯑꯗꯨꯒꯤꯅꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯏꯆꯦꯗ ꯍꯥꯏꯌꯨꯗꯅ. ꯊꯥꯔꯤꯛꯊꯥꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯏꯆꯦ? ꯃꯁꯤꯗ ꯍꯅꯨꯕꯤ ꯀꯨꯔꯨ ꯀꯥꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯅꯠꯇꯅ. ꯏꯅꯦꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯍꯥ ꯐꯠꯇꯕꯤ ꯅꯨꯄꯤꯅ ꯀꯨꯝꯕꯁꯦ ꯈꯖꯤꯛ ꯈꯔꯥꯛ ꯅꯠꯇꯦ, ꯃꯍꯥ ꯐꯠꯇꯕꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯌꯦꯡꯉꯨꯅꯤ ꯏꯆꯦ, ꯑꯩꯒꯤ ꯃꯃꯜ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯤꯕꯅꯤ. ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯆꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯏꯅꯦꯅ ꯑꯗꯨꯃꯛ ꯍꯦꯛ ꯇꯧꯔꯝꯕ꯭ꯔꯅꯦ? ꯏꯆꯦ, ꯇꯧꯔꯤꯕꯅꯤꯅꯦ. ꯇꯥꯡꯒꯣꯏ ꯑꯗꯣ ꯃꯄꯥꯎꯗ ꯂꯩꯍꯧꯔꯤꯕꯅꯤ. ꯃꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔ ꯃꯥꯁꯨ. ꯑꯍꯤꯡꯕ ꯃꯤꯅ ꯁꯦꯠꯅ ꯆꯥꯅꯔꯤꯕ ꯐꯤ ꯐꯅꯦꯛꯄꯨ ꯃꯩ ꯊꯥꯕꯗꯤ ꯐꯠꯇꯦꯗꯅ ꯃꯥꯁꯨ. ꯃꯇꯝ ꯄꯨꯝꯅꯃꯛꯇꯅꯦ ꯃꯥꯅꯒꯤ ꯐꯠꯇꯕ ꯉꯥꯛꯇꯅꯦ ꯈꯜꯂꯤꯕ, ꯐꯠꯇꯕ ꯉꯥꯛꯇꯅꯦ ꯇꯧꯔꯤꯕ. ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯅꯤꯅ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯗꯦ. ꯆꯥꯎꯕꯤꯇꯣꯟꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ꯫ ꯕꯦꯝꯃ, ꯅꯃꯥ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯀꯣ, ꯌꯥꯝ ꯐꯠꯇꯕꯅꯤ. ꯅꯪꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤꯕꯅꯤ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯈꯤꯕ. ꯁꯤꯁꯤ ꯅꯆꯦ ꯑꯩꯈꯣꯏꯗꯤ ꯅꯃꯥꯁꯤꯒꯤ ꯃꯒꯨꯜꯁꯦ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯏꯆꯦ, ꯍꯅꯨꯕꯤꯁꯤꯒꯤ ꯃꯔꯝꯗ ꯋꯥ ꯈꯔ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯆꯥꯎꯕꯤꯇꯣꯟꯅ ꯃꯃꯤꯠꯇꯨꯅ ꯐꯜꯂꯞꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯏ꯫ ꯇꯣꯝꯕꯤꯁꯅꯥꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯂꯣꯟꯅ ꯇꯥꯔꯤ꯫ ꯆꯥꯎꯕꯤꯇꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯄꯥꯎ ꯇꯝꯁꯤꯜꯂꯤ꯫ ꯄꯪꯈꯥꯏꯗ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥ ꯅꯠꯇꯦꯀꯣ. ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯗ ꯏꯅꯦ ꯇꯣꯝꯕꯤꯁꯅꯥꯁꯦ ꯅꯨꯄꯥ ꯑꯃꯗꯁꯨ ꯆꯦꯜꯂꯨꯏ ꯍꯥꯏꯕ꯭ꯔꯥ? ꯑꯔꯣꯟꯕ ꯋꯥꯅꯤꯗꯤ ꯍꯥꯏ. ꯃꯁꯤꯗꯩꯁꯨ ꯍꯦꯟꯗꯣꯔꯛꯇꯅ ꯊꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯂꯪꯐꯩꯗ ꯂꯩꯈ꯭ꯔꯤꯉꯩꯗ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯄꯨꯁꯤꯟꯗꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯈꯤ ꯍꯥꯏꯌꯦ. ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯁꯤꯟꯕꯁꯤꯗ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯊꯥꯔꯤꯛꯊꯥ ꯇꯁꯦꯡꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯃꯈꯨꯠ ꯑꯃ ꯊꯕꯛ ꯑꯗꯨꯗ ꯌꯩꯗꯨꯅ ꯍꯥꯏꯖꯩ꯫ ꯍꯔꯦ ꯍꯔꯦ, ꯏꯃꯥ ꯏꯕꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤ, ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗ. ꯆꯥꯎꯕꯤꯇꯣꯟꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯏ꯫ ꯊꯥꯔꯤꯛꯊꯥ, ꯃꯁꯤꯅ ꯂꯣꯏꯕ ꯋꯥ ꯅꯠꯇꯦꯗ. ꯆꯤꯟꯁꯤꯗ ꯄꯟꯕꯗꯕꯨ ꯍꯪꯒꯣꯏꯔꯕ ꯋꯥꯐꯝ ꯀꯌꯥꯅꯤ ꯂꯩꯔꯤꯕ. ꯇꯣꯝꯕꯤꯁꯅꯥ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ. ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗꯨꯗ ꯃꯍꯥꯛ ꯐꯟ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ꯫ ꯍꯩ ꯆꯥꯎꯕꯤꯇꯣꯟ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤ ꯋꯥꯗꯣ ꯀꯔꯤꯅꯣ? ꯍꯥ? ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ? ꯀꯌꯥꯗ ꯃꯆꯤꯜ ꯊꯤꯔꯤꯕꯅꯣ? ꯅꯪꯒꯤꯗꯨ ꯑꯩ ꯇꯥꯔꯝꯃꯣꯏ ꯍꯥꯏꯅ ꯇꯧꯔꯤꯕ꯭ꯔꯥ? ꯍꯥ? ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯌꯨꯝ ꯊꯨꯒꯥꯏꯅꯕ ꯁꯤꯟꯕ ꯅꯈꯦꯠ ꯑꯗꯣ ꯁꯦꯒꯥꯏꯔꯨꯔꯣ ꯅꯪ? ꯍꯥ? ꯅꯈꯦꯠꯇꯣ ꯁꯦꯒꯥꯏꯔꯨꯔꯣ? ꯆꯥꯎꯕꯤꯇꯣꯟ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ. ꯃꯍꯥꯛ ꯋꯥ ꯃꯆꯤꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗꯦ. ꯊꯥꯔꯤꯛꯊꯥꯅ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ, ꯍꯩ, ꯂꯝꯆꯠ ꯁꯥꯖꯠꯂꯨꯗꯕꯤ ꯑꯩꯒꯤ ꯀꯥꯗꯒ ꯆꯪꯉꯛꯀꯅꯨ ꯅꯪ. ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯄꯤꯍꯧꯔꯣ. ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯂꯝꯆꯠ ꯑꯁꯤꯗꯤ ꯑꯩ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯖꯈ꯭ꯔꯅꯤ. ꯇꯣꯝꯕꯤꯁꯅꯥ ꯁꯥꯎꯕ ꯍꯦꯟꯒꯠꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯒꯨꯝꯕꯤ ꯑꯃꯅꯁꯨ ꯑꯩꯕꯨ ꯑꯗꯨꯝꯅ ꯄꯥꯎꯊꯣꯛꯄ. ꯑꯩꯒꯤ ꯃꯔꯝꯗ ꯅꯪ ꯀꯌꯥꯝ ꯈꯪꯂꯕꯒꯦ? ꯍꯥ? ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ, ꯁꯛꯅꯤꯡꯕꯗ ꯁꯛꯄꯗꯣ ꯇꯧꯒꯅꯨꯅꯦ. ꯍꯩ, ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯈꯛ ꯈꯟꯒꯅꯨ. ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯆꯟꯅꯗ꯭ꯔꯗꯨꯅ ꯅꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯅꯪ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯍꯥ? ꯅꯪ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯅꯠꯇꯕ꯭ꯔꯥ? ꯆꯥꯎꯕꯤꯇꯣꯟꯅ, ꯀꯩꯅꯣꯗ ꯏꯅꯦ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ. ꯑꯩꯅ ꯏꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯁꯦ ꯃꯁꯤꯗꯤ ꯃꯔꯝ ꯑꯃꯒꯤꯅꯤ. ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯑꯩꯈꯣꯏꯗꯤꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕ ꯖꯥꯠꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯂꯣꯏꯅ ꯈꯪꯂꯤ ꯎꯔꯤꯕꯅꯤ. ꯇꯧꯅꯨ ꯇꯧꯅꯨ, ꯑꯉꯥꯡ ꯅꯣꯏꯅꯦ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯁꯥꯒꯩ ꯑꯃꯗ ꯑꯣꯡꯂꯒ ꯃꯅꯦ ꯃꯀꯨꯕꯨ ꯑꯣꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ. ꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯑꯗꯨꯒ ꯃꯧꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯪꯗꯕ ꯅꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯁꯤꯅꯅꯤ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯃꯧꯅ ꯃꯅꯦꯝ ꯍꯥꯠꯂꯝꯃꯤ ꯍꯥꯏꯕꯒꯨꯝꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯁꯦ. ꯏꯅꯦꯒꯤꯗꯨꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯎꯈ꯭ꯔꯦꯗ. ꯋꯥꯗꯣ ꯈꯪꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯣ. ꯑꯗꯨꯗꯤ ꯐꯔꯦꯅꯦ. ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯅꯣ? ꯃꯗꯨ ꯀꯔꯤꯅꯣ? ꯃꯗꯨ ꯅꯪ ꯈꯪꯍꯧꯕ꯭ꯔꯥ? ꯍꯥ? ꯅꯪ ꯈꯪꯍꯧꯕ꯭ꯔꯣ? ꯅꯔꯩ ꯑꯗꯣ ꯊꯥꯡꯖꯧ ꯄꯥꯏꯔꯒ ꯌꯥꯟꯊꯠꯂꯨꯔꯥ?
ꯍꯥ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯍꯨ ꯀꯌꯥ ꯑꯃ ꯀꯥꯝꯁꯤꯟꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯃꯁꯤꯗ ꯊꯥꯔꯤꯛ ꯊꯥꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ ꯃꯍꯥꯛ ꯑꯁꯦ ꯑꯩꯅꯗꯤ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ ꯊꯣꯛꯂꯛꯇꯨꯅ ꯏꯆꯦꯅ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯊꯤꯡꯒꯗꯧꯔꯤꯕꯁꯦ ꯉꯝꯂꯕꯗꯤ ꯊꯤꯡꯉꯨꯅꯤ ꯊꯤꯡꯉꯣ ꯍꯩ ꯃꯥꯟꯅꯕ ꯄꯨꯟꯅ ꯆꯥꯛ ꯇꯥꯃꯤꯟꯅꯩ ꯍꯥꯏꯗꯨꯅꯤ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯁꯦꯠꯇꯣꯛꯅꯕ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯆꯠꯂꯒ ꯂꯩꯔꯨꯔꯣ ꯄꯥꯜꯂꯨꯔꯣ ꯁꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯤꯔꯥꯡ ꯊꯥꯡꯂꯕꯁꯨ ꯁꯦꯡꯂꯕ ꯂꯥꯏꯁꯪ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯆꯧꯕꯤꯇꯣꯟꯅ ꯊꯥꯔꯤꯛꯊꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯥꯔꯤꯛꯊꯥ ꯑꯩꯁꯦ ꯐꯔꯕꯗꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯀꯌꯥꯃꯣꯝꯗꯒꯤꯁꯨ ꯍꯦꯟꯅ ꯑꯩꯅ ꯁꯥꯊꯤꯕ ꯅꯨꯄꯤꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯣꯜ ꯇꯥꯔꯛꯂꯔꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯁ꯭ꯋꯥꯏꯁꯦ ꯆꯥꯎꯈꯠꯇꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯃꯁꯥꯒꯤ ꯑꯃꯣꯠꯄ ꯂꯝꯆꯠ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯉꯣꯟꯗ ꯃꯔꯥꯟ ꯊꯪꯖꯤꯟꯕ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯑꯩ ꯆꯠꯂꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯧꯕꯤꯇꯣꯟ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗ ꯇꯣꯝꯕꯤ ꯁꯅꯥꯅ ꯍꯥꯏꯍꯧꯏ ꯆꯠꯄꯤꯈ꯭ꯔꯣ ꯂꯥꯛꯀꯅꯨ ꯅꯪꯅꯅꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯅꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯗꯣ ꯕꯦꯝꯃ ꯅꯈꯣꯏꯒꯨꯝꯕꯁꯤꯗꯤ ꯏꯆꯥ ꯏꯃꯧ ꯑꯣꯏꯕꯅꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦꯀꯣ ꯊꯥꯔꯤꯛ ꯊꯥꯅ ꯁꯥꯎꯅ ꯃꯤ ꯑꯃ ꯂꯥꯛꯂꯒ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯕ ꯍꯅꯨꯕꯤ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ꯭ꯔꯥ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯉꯥꯡ ꯅꯪꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯗꯤ ꯌꯥꯔꯣꯏ ꯅꯀ꯭ꯌꯥꯇꯣ ꯁꯦꯠꯄ ꯉꯝꯕ ꯃꯤꯅꯤ ꯈꯪꯉꯨꯀꯣ ꯈꯪꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯅ ꯑꯩꯒꯤ ꯈꯦꯠꯁꯤ ꯁꯦꯠꯂꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯅꯤꯍꯦ ꯍꯩ ꯍꯅꯨꯕꯤ ꯂꯨꯉꯥꯎꯕꯤ ꯁꯤꯌꯨ ꯌꯥꯗꯕꯤ ꯅꯪꯅꯦ ꯑꯩꯅ ꯐꯨꯕꯤꯔꯣꯏ ꯍꯥꯏꯅ ꯐꯨꯕꯤꯗꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯅꯪ ꯐꯨꯔꯣꯅꯦꯁꯦ ꯐꯨꯔꯣ ꯉꯝꯂꯕꯗꯤ ꯐꯨꯔꯣ ꯅꯍꯥꯛ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯏꯃꯧꯅꯤ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯩ ꯃꯅꯤꯡꯉꯤ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯕꯗꯤꯅꯦ ꯊꯥꯔꯤꯛ ꯊꯥꯅ ꯁꯠ ꯈꯨꯝꯃꯤ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯅꯪꯗꯧꯅ ꯂꯝꯆꯠ ꯃꯄꯤ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯗꯤ ꯅꯆꯠꯅꯤ ꯉꯝꯃꯤꯀꯣ ꯌꯥꯝꯅ ꯉꯝꯃꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯉꯝꯕ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯣꯝꯕꯤ ꯁꯅꯥ ꯈꯪꯁꯥꯎ ꯁꯥꯎꯈ꯭ꯔꯦ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏ ꯍꯥ ꯑꯩ ꯑꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯪꯅ ꯑꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ ꯊꯥꯔꯤꯛꯊꯥ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯏꯗ ꯅꯥꯜꯂꯤ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯑꯩꯅꯗꯤ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯒ ꯑꯩꯉꯣꯟꯗ ꯈꯨꯠꯀ ꯊꯥꯔꯕ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯇꯥꯞꯐꯣꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯅꯪꯒꯨꯝꯕꯅ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯍꯩ ꯊꯥꯗꯣꯛꯑꯣꯅꯤ ꯅꯪꯕꯣ ꯊꯥꯗꯣꯛꯑꯣꯅꯤꯍꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯁꯦ ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ ꯐꯖꯅ ꯍꯥꯏꯅꯔꯤꯉꯩ ꯍꯥꯏꯅꯕꯅꯤ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯂꯕꯅꯤꯅ ꯊꯥꯔꯤꯛ ꯊꯥ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯧꯈꯨꯑꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯐꯣꯏꯒꯦ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯀꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯃꯁꯝ ꯐꯣꯏꯈꯤꯕꯗꯨꯗ ꯃꯈꯨꯠ ꯍꯟꯕ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯅꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯜꯂꯦ ꯁꯦ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯥꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ ꯏꯃꯥ ꯂꯥꯟꯖꯔꯦ ꯊꯥꯗꯣꯛꯑꯣꯏ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯗꯣꯛꯑꯣꯏ ꯏꯈꯨꯠ ꯑꯁꯦ ꯄꯦꯟꯗ꯭ꯔꯤ ꯃꯈꯩ ꯐꯣꯏꯈꯤꯒꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ꯭ꯔꯣ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯀꯅꯥꯝꯇꯅ ꯏꯅꯪꯒꯟ ꯑꯁꯤꯗ ꯁꯦꯠ ꯐꯥꯎꯕ ꯊꯥꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯊꯥꯕ ꯀꯨꯔꯨ ꯀꯥꯕꯤ ꯍꯅꯨꯕꯤ ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯇꯣꯝꯕꯤ ꯁꯅꯥ ꯑꯅꯥꯕꯗꯨꯅ ꯀꯞꯂꯛꯏ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤ ꯏꯃꯥ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥꯅꯦ ꯃꯇꯨꯡꯗ ꯏꯃꯧꯗ ꯈꯨꯠ ꯊꯥꯔꯣ ꯏꯃꯥꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯤ ꯊꯥꯔꯤꯛ ꯊꯥ ꯃꯈꯨꯠꯅ ꯐꯣꯏꯔꯤꯕ ꯃꯃꯥꯒꯤ ꯃꯁꯝꯗꯨ ꯊꯥꯗꯣꯛꯏ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯀꯗꯥꯏꯗ ꯂꯩꯔꯨꯆꯣ ꯑꯗꯨꯅꯤ ꯈꯪꯂꯕ꯭ꯔꯥ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯍꯧꯒꯅꯨ ꯇꯣꯝꯕꯤ ꯁꯅꯥ ꯀꯞꯅ ꯊꯣꯛꯈꯤ ꯌꯦꯅꯈꯥꯗꯨꯝꯅ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯍꯤꯛꯅ ꯀꯞꯄꯤ ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯪꯂꯥꯟ ꯑꯗꯨꯗ ꯀꯥꯏꯍꯧꯔꯦ ꯍꯦ ꯏꯁꯣꯔ
ꯃꯃꯥꯡ ꯃꯄꯣꯛ ꯑꯗꯨꯗ ꯑꯩꯅ ꯀꯔꯤ ꯏꯔꯥꯟ ꯂꯪꯖꯈꯤꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣꯅꯦ? ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯅꯦ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯊꯥꯔꯤꯛꯊꯥ ꯁꯥꯎꯕ ꯐꯠꯇꯦ. ꯁꯥꯎꯕ ꯍꯧꯈ꯭ꯔꯕꯗꯤ ꯄꯥꯛꯅ ꯍꯦꯛ ꯊꯥꯟꯊꯗꯕ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯃ ꯂꯩ. ꯃꯍꯥꯛ ꯁꯥꯎꯕ ꯍꯟꯗ꯭ꯔꯤ. ꯍꯅꯨꯕꯤ ꯃꯥꯅ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯥ? ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯁꯤ ꯑꯁ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯈꯠꯂꯦꯗ. ꯐꯆꯪꯁꯤꯡꯗꯨꯅ ꯃꯁꯝ ꯑꯁꯦ ꯑꯃꯨꯛ ꯐꯣꯏꯔꯨꯅꯤꯀꯣ. ꯐꯩ ꯈꯪꯒꯅꯤ. ꯑꯩꯒꯤ ꯐꯤ ꯃꯩ ꯊꯥꯈꯤꯕꯒꯤ ꯅꯪ ꯈꯪꯒꯅꯤꯕ. ꯅꯪꯒꯤꯁꯨ ꯊꯥꯒꯅꯤ. ꯅꯪꯅꯒ ꯑꯩꯉꯣꯟꯗ ꯍꯦꯜꯍꯟꯕ ꯌꯥꯄꯣꯠꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛꯊꯥ ꯃꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯤ. ꯎꯄꯨ ꯑꯗꯨ ꯁꯠ ꯍꯥꯡꯗꯣꯛꯏ. ꯐꯤ ꯃꯌꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ. ꯐꯤ ꯃꯌꯣꯝꯗꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯏ. ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯃꯩ ꯆꯝꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ. ꯐꯤꯌꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟ ꯍꯛꯄ ꯐꯅꯦꯛ ꯑꯃ ꯌꯥꯎꯏ. ꯏꯟꯅꯕ ꯐꯤ ꯑꯉꯧꯕ ꯑꯃꯁꯨ ꯌꯥꯎꯏ. ꯑꯗꯨꯒ ꯃꯜꯂꯕ ꯅꯤꯡꯊꯥ ꯑꯃ ꯐꯖꯅ ꯊꯨꯞꯇꯨꯅꯁꯨ ꯌꯥꯎꯔꯤ. ꯃꯗꯨꯁꯤꯡꯗꯨ ꯃꯩꯅ ꯒ꯭ꯔꯨꯝ ꯒ꯭ꯔꯨꯝ ꯆꯥꯛꯏ. ꯆꯥꯛꯂꯤꯗ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦ. ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ? ꯑꯗꯨꯅꯤ ꯍꯧꯈꯣꯗꯅ ꯊꯥꯔꯤꯛꯊꯥ ꯑꯩꯉꯣꯟꯗ. ꯌꯦꯅꯈꯥꯗꯨꯗ ꯐꯝꯗꯨꯅ ꯀꯞꯂꯝꯕ ꯇꯣꯝꯕꯤꯁꯅꯥ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ. ꯀꯞꯄꯗꯨ ꯃꯍꯥꯛ ꯇꯣꯛꯏ. ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯌꯦꯡꯏ. ꯁꯨꯃꯥꯡꯂꯣꯝꯗ ꯊꯨꯅ ꯆꯦꯟꯊꯣꯛꯏ. ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯐꯤ ꯈꯔ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯦ. ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯐꯤ ꯐꯅꯦꯛ ꯑꯃꯗꯤ ꯃꯜꯂꯕ ꯅꯥꯍꯣꯡ ꯑꯣꯏꯔꯝꯂꯤꯕꯗꯨ ꯃꯍꯥꯛ ꯎꯔꯦ. ꯃꯥꯡꯂꯤꯗꯅ ꯃꯁꯤꯗꯤ ꯃꯩꯅ ꯆꯥꯛꯄ ꯌꯥꯕ ꯐꯤ ꯐꯅꯦꯛ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯁꯤꯗꯤ. ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ. ꯇꯣꯝꯕꯤꯁꯅꯥ ꯄꯥꯈꯠꯇꯨꯅ ꯃꯩ ꯑꯗꯨ ꯃꯨꯊꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯊꯥꯔꯤꯛꯊꯥꯅ ꯍꯥꯏ, ꯀꯔꯤꯒꯤ ꯃꯩꯅ ꯆꯥꯛꯄ ꯌꯥꯗꯕ? ꯑꯩꯒꯤ ꯑꯗꯨꯛ ꯃꯃꯜ ꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯂꯒ ꯅꯪꯒꯤ ꯑꯃꯟꯕ ꯐꯤ ꯐꯅꯦꯛ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯩꯅ ꯆꯥꯛꯄ ꯌꯥꯗꯕ? ꯆꯠꯊꯣꯛꯑꯣ. ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯥꯛꯍꯟꯒꯗꯧꯔꯤꯕꯅꯤ. ꯇꯣꯝꯕꯤꯁꯅꯥꯅ ꯃꯩ ꯆꯥꯛꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯀꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯊꯥꯔꯤꯛꯊꯥꯅ ꯃꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯊꯣꯛꯏ. ꯃꯁꯤ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯌꯥꯔꯣꯏꯗꯅ. ꯃꯩꯅ ꯂꯣꯏ ꯆꯥꯛꯍꯟꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯆꯥꯎꯔꯦꯟ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ. ꯁꯨꯃꯥꯡꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯃꯍꯥꯛꯁꯨ ꯎꯔꯦ. ꯃꯍꯥꯛ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯩ ꯆꯥꯛꯂꯤꯕꯗꯨꯁꯨ ꯎꯔꯦ. ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ, ꯊꯥꯔꯤꯛ, ꯀꯩꯗꯧꯔꯦ? ꯀꯩꯗꯧꯅꯔꯒꯦ? ꯃꯩ ꯆꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯊꯥꯔꯤꯛꯊꯥꯅ ꯈꯨꯝꯃꯤ, ꯐꯤ ꯐꯅꯦꯛꯅꯤ. ꯀꯔꯤꯒꯤ ꯃꯩ ꯊꯥꯔꯤꯕ? ꯊꯥꯔꯤꯅꯤ ꯀꯩꯅꯣ. ꯑꯩꯅ ꯊꯥꯒꯦ ꯌꯥꯎꯅ ꯊꯥꯔꯤꯅꯤ. ꯇꯣꯝꯕꯤꯁꯅꯥꯅ ꯀꯞꯅ ꯀꯞꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯩ ꯆꯥꯛꯂꯤꯕ ꯐꯤꯁꯦ ꯑꯃꯨꯛꯇ ꯀꯜꯂꯨꯅꯦ. ꯃꯩꯁꯦ ꯑꯃꯨꯛꯇ ꯃꯨꯠꯊꯠꯂꯣ. ꯑꯃꯨꯛꯇ ꯀꯜꯂꯣ. ꯆꯥꯎꯔꯦꯟꯅ ꯃꯩ ꯆꯥꯛꯂꯤꯕꯗꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯩ. ꯃꯁꯤꯗ ꯊꯥꯔꯤꯛꯊꯥꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯐꯤꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯃꯩ ꯊꯥꯔꯤꯕꯅꯤ. ꯃꯩ ꯃꯨꯠꯊꯠꯄ ꯌꯥꯔꯣꯏ. ꯅꯪꯗꯤ ꯀꯔꯤꯒꯤ ꯏꯃꯥꯒꯤ ꯐꯤꯁꯤ ꯃꯩ ꯊꯥꯔꯤꯕ? ꯍꯣ, ꯅꯪꯒꯤ ꯅꯃꯥꯁꯤꯅꯅꯦ ꯑꯩꯒꯤ ꯃꯃꯜ ꯑꯇꯥꯡꯕ ꯐꯤ ꯐꯅꯦꯛꯁꯤꯡꯗꯣ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯤꯕꯅꯤ. ꯃꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯤꯌꯣꯝ ꯑꯁꯦ ꯆꯤꯡꯊꯣꯛꯇꯨꯅ ꯍꯦꯛꯇ ꯃꯩ ꯊꯥꯕꯅꯤ. ꯃꯩ ꯃꯨꯠꯊꯠꯄ ꯌꯥꯔꯣꯏ. ꯆꯥꯎꯔꯦꯟꯅ ꯃꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯏꯃꯥ, ꯅꯪꯗꯤ ꯀꯔꯤꯒꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯤ ꯃꯌꯥꯝꯗꯣ ꯃꯩ ꯊꯥꯔꯤꯕ? ꯃꯁꯤꯗ ꯇꯣꯝꯕꯤꯁꯅꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯦꯍꯦ. ꯌꯨꯝ ꯑꯁꯤꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯗꯨꯅ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯏꯃꯥꯕꯨ ꯃꯍꯥꯛꯅ ꯑꯣꯠꯄ. ꯉꯁꯤꯗꯤ ꯏꯃꯥ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ. ꯏꯃꯧꯅ ꯐꯤꯁꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯐꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯃꯩ ꯊꯥꯗꯣꯛꯂꯨꯕꯅꯤ. ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯉꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯃꯃꯥꯒꯤ ꯀꯞꯆ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯟ ꯌꯦꯡꯕ ꯉꯝꯖꯗꯦ. ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯃꯥꯅꯤ ꯍꯥꯏꯅ ꯈꯟꯕ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯈꯟꯕ. ꯃꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣꯗ ꯅꯨꯄꯥ, ꯅꯪꯒꯤꯗꯣ ꯀꯩꯅꯣꯃ ꯏꯑꯣꯟ ꯑꯣꯟꯅꯔꯤ. ꯋꯥ ꯑꯃ ꯏꯑꯣꯟ ꯑꯣꯟꯅꯔꯤꯌꯦ. ꯇꯣꯝꯕꯤꯁꯅꯥꯅ ꯃꯩꯅ ꯆꯥꯛꯊꯦꯛꯈ꯭ꯔꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯞꯆꯩ. ꯂꯩꯈꯤꯗ꯭ꯔꯕ ꯅꯕꯦꯟ ꯇꯧꯁꯤꯡ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯕ ꯐꯤ ꯐꯅꯦꯛꯅꯤ. ꯃꯁꯤꯕꯨ ꯑꯩꯅ ꯑꯃꯨꯛ ꯏꯃꯧꯗ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯦ. ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ.
Imagi bungo, malaba na hong asida. Imana na pamlakibani, nakolakibani. Kasidi, may nasaktekre. Ima isagi marakta, may amana tatwa laikre, may amana tatkre. Chauren, may nasakram pising adum ubada matamoida hena sawning upawri. Nakalda lepli magi nupigi makasaya duda seset thajili. Asuk yamna phattaba nupi, nang ngasidagi yum asi leiba yaroi. Hojik ngasima nang yum asi thadokdun thuna chakko. Adumnadi haibigano ai yum si thadokdun chatpa ngamjaroi. Karigi ngamdaba nang yum asida mikuma phawba leiba yaroi. Asi haiduna Tharik thagi makudang adu paiduna chingba hawi maduda Tharik thana makhada satpak thaduna mamagi makhong koli aduga haijai. Ima, namong lankri ima. Namong na wakal tenbi oirupa nang ima bu. Ima ni ay nagkan magamlunch. Namong bu apang winikan duna. Amok tagang piyun ima. Amok tagang piyun eh. Chauren na. Tat, long namba, min nabuway. Nang hausima, napam na sakigadabani. Adum na ibigan ba? Ayum sida. Liang na nasumaklay saki. Ima, namong bu amok tagang piyun eh. Namong tasing na lansakri ima. Namong tasing na lansakri. Imagi na kung kono na izari ay lali ima. Ay lali. Tharik tha wakal tarakli. Afaba na karino, phataba na karino haiba mahakhangli. Mitlu piranga loinana mamagi mafamda lale haina kana haizari. Kona thangda puksel sawi tombi sanana mung nupibu khangpi khirami.